ahumga minit 35 da mutkare hoi adu mai du mutledana adu muthibdudagi adu makha tang tumba yadre haibida mainda kokta sariba matha headache oiriba mayam sidi mi di khangja ponte do kai khabi ma happy re adagi na pakpi je si mapun jimaga happy re ani je happy re mana khurumjari mayam nungaiba afaba dangdu laitaba nongmagi aigi tawriba thauram punamapu afabatu aminasi haina ibendokda khurumjarambane ado mayam sumning minase mayamna aigi channels da support sum tawbibagidmakta mayam bu hainingai dana thagachari mayam ngasidi Monica digi oina injang leraga lae sai digi leimandana leisu leimalle duga potsi amna leigibagane adum chapat adi kofai suja kabadona ko hekta torokpa haitare potsai je lero lerogane khoi fungus kabadona torokpa ada ye tallaba leidowse khoi mani Monica dagi north east injang na mung leiba mung chatlure khalae leidia da leire mana sim leibaduda to ba gai thabi ma happy re tu leiramina ko khangnare ba ko adagi khoi ichan pi gi mama ni bi mama ju oiba gai thabi ma happy re adagi na pakpi je si mapun jimaga happy re ani je happy re mana ade khoi gi si injang na thae ba ko ai smopok sima laure aduga saugri je yumgi asengba saugri do mana si jumaga tawga laure si jubudi hapakpa nati yankhai piye yumgi saugri chaning man ke na laphu tharo laphu sisu laure adagi laphu tharo macha amaga laure yendem jo mu yawrom dana yendem jo loksale yankhai na ngata oibani na ko adagi si noodles amani loksale adagi si debi habra teri habra si jo happy re mana sin ju jawana thangjing je ma laure thangjing je yankhai piye yankhai da lauro na yankhai laure sina moi thangnaba mayang jing na dum yon bane sawi je moi dagi yaw ga su khoi gi na saina manipur gi na saina tawidana khara masa je mana je ma punjus mai tawidana manipur gi khuyon da dia ada mayang ina saina yo le ba ko moi gi di ada sisu laure hawai aga no pung hawai habra wa cham mi yawam me si ma su je si maga laure aduga nakupi si maga laure si da mayang da yaw ngai ni mayang yo le bu kan mayang yo le mayang de le de ngasi di north east dukan di pochai oina leiraga lae karino ama thongjallage sabanina acham marak kha chaning bai tare aduna acham marak soina amung leirure sai dagi ke karo rakha bileruni belendri leiruni oinane kuisalakti hekta ko phai suja hekta kakhalakba to yam sangaga phajayamna do atan ka khat kharena hawai maton mandro mathi mana ka mal sangtrik sangaga smainal ka thatle hang gre sida dum tham gre sai sida yom mane ko thoya smaina thamme som side ta so amakara leibani na pambi ani suramina jaga ji pukpani na nyam thamu kai dong doino na aina di prak ka khala je habane to mana nungai ti simna di tum thamma ke khan ba ina sisma di mayai da nungai da ba phi nu phau ko yana ba lei ne ngasi si nu ju pa na haidare adagi ei ha pa da duk mera ju kat pa loi tho nu dum lepte nai lei ha kai dauri ge ba nang kai dauri ge nang larik to roi se haibro लाइक से तुम तोथो जाब्रा बा क्लास 1 का खलक पदे नंग लाइक से तोनिंग्री से कई हां क्लास 1 कारक पदे की लाइक सुन तोनिंगिद्रे कइनु तोइ म्याम सिबो हौनरिब्रा बा खुचा एम तोय हाबा ई चान पिसिन तोइसे लोइसलकपना आइना खता लोइसलकनी अदगी माना दि लोइसनबदु हाइतामिना दोम चखाय थममनी सिबो हौनरिबा थबकला बा पुंचाई चाइ बसिबो
ꯇꯦꯕꯜ ꯀꯥꯁꯤ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠꯇꯒꯤ ꯑꯗꯒꯤ ꯑꯥꯏꯔꯟ ꯇꯧꯔꯦ ꯑꯥꯏꯔꯟꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯃꯝꯃꯤ ꯃꯄꯥꯁꯤꯁꯨ ꯁꯥꯔꯤꯅꯤ ꯏꯪꯍꯜꯂꯤꯅꯦꯅ ꯑꯗꯩ ꯂꯣꯏꯔꯦꯕ ꯇꯧꯔꯤꯁꯦ ꯄꯨꯔꯥ ꯕꯤꯀꯥꯔ ꯑꯃ ꯀꯥꯏꯒꯩ ꯃꯥꯅꯕꯨ ꯌꯨꯝꯁꯤꯗ ꯂꯩꯔꯗꯤ ꯁꯨꯇꯤꯕꯨ ꯑꯣꯏꯔꯗꯤ ꯂꯣꯏꯔꯦ ꯆꯈꯥꯏꯕꯗ ꯀꯔꯤ ꯌꯦꯛꯏꯅꯣ ꯅꯪ ꯀꯔꯤ ꯌꯦꯛꯏꯅꯣ ꯍꯥꯏꯕꯅꯤꯗ ꯂꯥꯏꯔꯤꯛꯁꯦ ꯈꯤꯇꯪ ꯇꯧꯁꯦ ꯌꯥꯔꯦ ꯁꯨꯝ ꯌꯦꯛꯄꯒ ꯈꯣꯠꯄꯒ ꯁꯨꯝ ꯇꯧꯔꯔꯣꯏꯁꯦ ꯂꯥꯏꯔꯤꯛ ꯈꯔ ꯇꯧꯁꯦ ꯗ꯭ꯔꯣꯌꯤꯡꯗꯨꯗꯤ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯅꯦ ꯂꯥꯏꯔꯤꯛꯁꯤꯅ ꯃꯔꯨꯅꯦ ꯂꯥꯏꯔꯤꯛꯇꯨ ꯇꯧꯗ꯭ꯔꯗꯤ ꯅꯪ ꯀꯔꯤ ꯈꯪꯉꯛꯇꯣꯏꯕ ꯗ꯭ꯔꯣꯌꯤꯡꯗꯨꯗꯤ ꯌꯥꯔꯦ ꯗ꯭ꯔꯣꯌꯤꯡꯗꯨ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯌꯦ ꯑꯣꯏꯔꯔꯣꯏꯌꯦ ꯇꯧꯔꯤꯁꯦ ꯑꯩ ꯅꯨꯡꯇꯤꯒꯤ ꯂꯣꯏꯁꯟꯕ ꯉꯝꯖꯜꯂꯛꯇ꯭ꯔꯦꯕ ꯑꯩꯁꯦ ꯑꯩ ꯊꯝꯃꯤ ꯃꯌꯥꯝꯁꯦ ꯂꯦꯞꯄꯣꯟꯇꯦ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯅ ꯄꯩꯔꯕꯅꯤ ꯁꯤꯁꯨꯅꯦ ꯑꯗꯨꯝ ꯂꯩꯌꯣ ꯁꯤꯅꯕꯨꯅꯦ ꯊꯝꯃꯤꯕ ꯃꯌꯥꯝꯁꯤꯁꯦ ꯎꯐꯨꯟ ꯆꯪꯗꯅꯕꯅꯦꯅ ꯉꯥꯛꯇꯅ ꯃꯥꯒꯤ ꯂꯩꯔꯤ ꯃꯌꯥꯝꯁꯤꯁꯦ ꯑꯁ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯂꯣꯏꯁꯟꯕ ꯉꯝꯖꯜꯂꯛꯇ꯭ꯔꯦꯕ ꯂꯧꯊꯣꯛꯇꯅ ꯁꯥꯟꯅꯗꯣꯔꯤꯕꯅꯤ ꯎꯕ ꯈꯨꯗꯤꯡꯒꯤ ꯂꯩꯌꯣꯅ ꯂꯧꯊꯣꯛꯇꯅ ꯁꯥꯟꯅꯗꯅ ꯊꯝꯃꯤꯕ ꯃꯌꯥꯝꯁꯦ ꯑꯗꯩ ꯁꯤꯗꯒꯤ ꯍꯦꯟꯇꯣꯔꯛꯇꯅ ꯑꯃꯨꯛ ꯁꯦ ꯄꯩꯔꯤꯁꯦ ꯂꯥꯏꯔꯤꯛꯇꯤ ꯁꯨꯡꯇꯧ ꯇꯧꯅꯤꯡꯗꯦ ꯂꯥꯏꯔꯤꯛ ꯇꯧꯕ ꯌꯥꯔꯛꯇ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯧꯕ ꯌꯥꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯒꯤꯀꯣ ꯉꯥꯡꯅꯕ ꯋꯥꯈꯠꯂꯛꯑꯦ ꯃꯄꯥꯁꯤ ꯉꯁꯤꯗꯤ ꯌꯨꯝꯗꯒꯤ ꯊꯕꯛ ꯇꯧꯔꯛꯑꯣꯅ ꯊꯕꯛ ꯈꯔ ꯆꯤꯜꯂꯦꯅ ꯇꯧꯋꯦ ꯑꯗꯣ ꯇꯧꯔꯝꯃꯤꯁꯨ ꯄ꯭ꯔꯦꯠꯀꯁꯦ ꯀꯥꯔꯦ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯗꯤ ꯍꯦꯛꯇ ꯅꯥꯟꯊꯣꯛꯎꯗ꯭ꯔꯗꯤ ꯊꯥꯛꯆꯜꯂꯛꯄꯁꯤꯅ ꯍꯦꯛꯇ ꯇꯥꯁꯜꯂꯗꯤ ꯍꯦꯛꯇ ꯃꯣꯠꯄ ꯍꯦꯛꯇ ꯅꯤꯡꯉꯤꯗꯅ ꯋꯥꯈꯜꯁꯦ ꯀꯥꯔꯦ ꯇꯝꯆꯥ ꯅꯪꯅ ꯊꯝꯃꯝꯃꯤꯕ ꯕ꯭ꯔꯦꯁ ꯂꯩꯔꯤꯉꯩꯗꯅ ꯈꯟꯕ ꯃꯥꯅꯦ ꯐꯣꯟꯗꯣ ꯄꯦ ꯂꯥꯛꯁꯜꯂꯛꯑꯕꯅꯤꯅ ꯀꯗꯥꯏꯗꯩ ꯋꯥꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯂꯧꯅꯤꯡꯗꯣꯏꯅꯣ ꯁꯤꯅꯤꯅꯦ ꯊꯕꯛ ꯍꯥꯏꯁꯦ ꯂꯣꯏꯅꯗꯤ ꯃꯤꯅꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅꯤꯡꯕ ꯈꯔ ꯐꯤꯔꯣꯜ ꯂꯨꯅ ꯅꯥꯟꯅ ꯆꯠꯂꯒ ꯐꯝꯃꯒ ꯇꯧꯔꯨꯕꯗꯨꯗ ꯅꯨꯡꯉꯥꯏꯔꯕꯣꯏꯗ ꯅꯤꯡꯕ ꯃꯥꯏꯟꯗ ꯀꯣꯛꯇ ꯁꯥꯔꯤꯕ ꯃꯊꯥ ꯍꯦꯗꯦꯛ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯃꯤꯗꯤ ꯈꯪꯖꯄꯣꯟꯇꯦꯗꯣ ꯎꯄꯣꯟꯇꯦꯗꯣ ꯁꯣꯝꯗ ꯃꯥꯏꯟꯗ ꯍꯦꯗꯦꯛ ꯑꯣꯏꯔꯒ ꯃꯦꯅꯦꯖ ꯇꯧꯔꯒ ꯂꯩꯔꯤꯁꯤꯗꯤ ꯃꯤꯅ ꯈꯪꯕꯤꯄꯣꯟꯇꯦꯗꯣ ꯎꯕꯤꯄꯣꯟꯇꯦꯗꯣ ꯁꯤ ꯀ꯭ꯋꯥ ꯃꯔꯨꯒ ꯃꯀꯥ ꯑꯀꯪꯕꯁꯤ ꯆꯥꯈꯤꯗꯣꯏꯔꯥ ꯂꯪꯊꯣꯛꯈꯣꯔꯣꯔꯥ ꯀ꯭ꯋꯥꯁꯨ ꯊꯥꯖꯗꯅ ꯀ꯭ꯋꯥ ꯆꯥꯖꯕꯁꯨ ꯄꯥꯝꯖꯔꯝꯃꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯇꯧꯊꯣꯛꯇꯕ ꯌꯥꯗꯦꯗꯣ ꯄꯣꯠꯁꯦ ꯊꯝꯈ꯭ꯔꯦꯅ ꯊꯝꯖꯤꯟꯕꯁꯨ ꯌꯥꯗꯦꯗꯣ ꯂꯣꯏꯅ ꯗꯔꯀꯥꯔ ꯇꯥꯕꯗꯣ ꯄꯣꯠꯇꯨ ꯍꯦꯛ ꯑꯣꯏꯔꯛꯑꯒꯗꯤ ꯗꯔꯀꯥꯔꯗꯣ ꯇꯥꯏꯗ ꯐ꯭ꯔꯤꯖ ꯃꯊꯛꯁꯦ ꯍꯣꯏ ꯊꯝꯗ ꯌꯥꯗꯕ ꯑꯃ ꯑꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯔꯣꯏꯗꯕ ꯄꯣꯠ ꯁꯨꯝ ꯀꯧꯇꯥ ꯀꯩꯅꯣ ꯁꯨꯝ ꯈꯔ ꯊꯝꯒꯗꯕ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯂꯩꯗꯅ ꯃꯀꯨꯞ ꯃꯇꯥ ꯍꯥꯏꯁꯦ ꯑꯗꯨꯝ ꯂꯩꯗꯅ ꯆꯥꯛꯈꯨꯝꯒꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯊꯝꯃꯦ ꯑꯇꯩꯗꯤ ꯊꯝꯕꯗꯤ ꯅꯠꯇꯕ ꯁꯨꯝ ꯕꯣꯇꯜ ꯅꯨꯡꯗꯜ ꯁꯨꯝ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯞꯈꯤꯕ ꯊꯝꯒꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅ ꯁꯨꯝ ꯊꯝꯕꯅꯤ ꯕ꯭ꯔꯦꯁꯁꯤꯗꯤ ꯐꯖ ꯂꯩꯔꯝꯃꯦ ꯕ꯭ꯔꯦꯁꯁꯤꯗꯤ ꯁꯤꯁꯤ ꯇꯩꯔꯒ ꯈꯤꯇꯪ ꯘꯤꯁꯦ ꯈꯤꯇꯪ ꯇꯩꯔꯒꯅꯤ ꯃꯥꯅ ꯃꯍꯥꯎ ꯈꯤꯇꯪ ꯂꯩꯖꯔ ꯆꯥꯖꯔꯤꯁꯦ ꯏꯆꯥꯁꯤꯅ ꯁꯤꯁꯦ ꯈꯤꯇꯪ ꯇꯩꯗ꯭ꯔꯒꯗꯤꯀꯣ ꯃꯍꯥꯎ ꯃꯅꯝꯗꯣ ꯂꯩꯇꯕ ꯖꯥꯠꯅꯤ ꯑꯗꯨꯅ ꯆꯥꯎ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯁꯨꯝ ꯇꯩꯕꯤꯕ ꯄꯥꯔꯞꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪ ꯆꯥꯅꯤꯡꯉꯕ ꯆꯥꯅꯤꯡꯗ꯭ꯔꯤꯕ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯂꯣꯏꯔꯦ ꯆꯥꯔꯁꯤꯀꯣ ꯁꯨꯝ ꯇꯧ ꯂꯩꯔꯅꯨ ꯊꯦꯡꯖꯜꯂꯛꯑꯦ ꯂꯥꯏꯔꯤꯛ ꯉꯥꯛꯇꯪ ꯇꯧꯁꯦ ꯍꯧꯖꯤꯛꯁꯤꯕꯨ ꯄꯨꯡꯁꯤꯕꯨ ꯌꯧꯔꯕꯁꯤꯕꯨ
kano tawde ai gyalam tade da ibe tade da nui baba sina tawrise hangom ji chu yogoi sala thamami adune yam sala le me ji thakpa ngamaroi aina machu khara tha thai machu tha ga thakpa si chu yam phai hai bako haidi hakjang da inflammation le machu ji dum pha le hai machu wa sangong ga leminaraga phutpa su nungsiba manam ama thoe bako aduna loire porage ko muthalle lore saro se kari no na haptoi sina sangom ji am sari kitang ingal laga hairake mama ko sangom ji sari kitang inga hairal lag hairagi kai no ma le se mai nga han lerak ko do hapiro na hape smaina ko laga ma di bread to ga sai ba ko kadai da no to doi si bo lo na sida lao se phamaga lao phan poro oi sem ba sa ba gam ta ngamdre mama si ko oi kari no clip sang thada thama mi jibo nang bo table ka sil oi na nong na sanapon mai amam paisa la thamme mai cha ta ba mo Caesar ji ju mathau ta bra kari to bai no ba chapi ba mayam ji bo ai bo gamen ta di mi table ni ka khangdri tau lo loi thamjale chapsali tawchali sina di free oiram ni na asidana loi thamle ram ni na kai cha dori si ta ta mi ne ta nganu ko ta hala dai di yong office lage na mana sa law bu khung ba noi thok pa tong na ja ho nana khali se ate da ngang mai no chi du da di ma su tharo maro on da na mai mula ju pung kharagi wani pung ju pung ama changna mut pasunate minute kharagi wani pung amani phana mut panate minute kharagi wani ba muli do la edu ne do tummi du ne nan ma do da ai ni hek hawgatradi ya da bai tak daga ai ju tum phatri ka haijan na da nang namaste sida nate am tali je kari gi no sini da angang school chat pa gi loisan bi bo loisan ningdre adudi ai na ngamdradi adum tokpi phibam ni ne pam khutchi ngamdre adi angang dum lai tamba tokpi phibam ne bodi nang khali se kano am tong ning se kari gi no sini da ai na idi am tong ning se kari gi yo ha bani da mai mu ki du gi asida hai lei jong ko mai mu ate asida hai lei hai bani da mai mu ki du da gi mai ju pung ma phana mut panate ha bani pung ahum makhai khare rak pade mut ki da gi ate pung ahum makhai khare la mu ki da gi minute manga gum tara gum ka to ram ni mi muri do mara manga gum tara ra kul laga to ram ngani hai bani da muri do khai di hen di ken we ado ai pung yengi ne pung ahum ga minute kun sa mari manga da mut kare di hoi adu mai du mu le dana adu mu ki du da gi adu makha tang tum ba ya hai bani da kari gi no ba yadri se kari gi no ba ngana chu tumba aduga hawgot ning da na tawre do hawgot ning da bai da ma pung khtang chondaraga hawgot ning da bai da mak ta angang school to ka dra hai bani da aina hai badi ai ji khut ji na re yong haijana ba na te ba ji khut ji khangbra ji thabak to ina tawra la ami sum khut ji vitamin ga khara wa le degi khut ji ju athai gi sum thabak so sum le doctor na bodi hai khara rest to biyo yam kana to bi ga no hai mara ma pharu ra bane ba ko ada amu gi sanam tawra tong thok da na sum taw khale do khut ji chik khalak ba gi adu to biyo je taw bi da ba na ta ba thabak puri taw bi ye ba ko akhoi gi khoi akai hai doi no aina ga khetang haura aka na bodi yauksan birak ba hona birak hai tare to si ma haura ise aina khara hauru bagi ma stay bi da ine ba se haudok tra di taw ning de ba adu di aina haudok pa se ngara ga ne ba mana thabak se taw ningi je babu kam kari no ba sauning ha ba ni da aina sauning ji mana kam khang de ba ni da sengmani ain thabak se hek haura ba ma tawsanara yauksan la ane ba thabak si tu tawdra ba ma dum as ai ju ware ai ju adu tawdra hara ga tok ram ba tawra ane ba yam nokning hai ba ni da ine ai macana pi jing angna ba school gi chat pe angna ba halak pada yum na sum le raga lam mi hele hai ba ni da mai office ki ju nang na ba thongo hai ai loi hona raga ma nungai je ai ba ai loi hona jara ga chat pa ji ma yam pa me ba yo ma yam ma gi office lam dai gi thong bi je se a ju hau ba ju thong ji ju hau ba pok ni thong ji pok
ꯄꯣꯛ ꯊꯣꯡꯕꯤꯔꯤꯕ ꯑꯩꯅ ꯃꯥ ꯑꯣꯐꯤꯁꯇ ꯆꯥꯅꯅꯕꯅ ꯃꯣꯏ ꯑꯣꯐꯤꯁꯇ ꯀꯌꯥꯝ ꯕꯦꯔꯥ ꯂꯩꯇꯦ ꯂꯣꯏ ꯆꯥꯏꯌꯦꯅ ꯀꯌꯥꯝꯇ ꯕꯦꯔꯥ ꯂꯩꯇꯕꯒꯤꯀꯣ ꯑꯗꯨꯝ ꯊꯣꯡꯉꯛꯑꯣ ꯀꯥꯏꯅ ꯃꯣꯏꯒꯤ ꯀꯩꯅꯣꯅꯒ ꯍꯥꯏꯔꯛꯇꯅ ꯊꯣꯡꯉꯤꯅꯦꯕ ꯃꯣꯏ ꯃꯦꯝꯅꯒ ꯀꯩꯅꯣꯝꯒꯤ ꯄꯥꯔꯇꯤꯗꯒꯗꯤ ꯁꯨꯝꯕ ꯊꯣꯡꯕꯤꯔꯛꯑꯣ ꯅꯣꯏꯅꯥꯅꯒ ꯍꯥꯏꯗꯅꯦ ꯑꯩꯈꯣꯏꯅꯒ ꯊꯣꯡꯉꯒ ꯄꯨꯔꯒꯒ ꯌꯥꯎꯋꯦꯕꯀꯣ ꯍꯥꯎꯋꯦꯅ ꯑꯩꯈꯣꯏꯅ ꯊꯣꯡꯕꯁꯦ ꯑꯗ ꯃꯣꯏ ꯁꯤꯁꯨ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯔꯒ ꯂꯣꯏ ꯆꯥ ꯂꯩꯔꯝꯃꯦ ꯃꯤꯁꯤꯡꯁꯦ ꯆꯥꯗꯦꯅ ꯃꯃꯥꯡꯗꯅ ꯆꯤꯟꯗꯅ ꯑꯃ ꯍꯥꯏꯕ ꯃꯅꯨꯡꯗꯅ ꯑꯃ ꯇꯧꯕ ꯌꯥꯝ ꯂꯩꯔꯝꯃꯤꯌꯦ ꯍꯧꯖꯤꯛꯀꯥꯟ ꯃꯤꯁꯤꯡꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯊꯃꯣꯏꯅꯨꯡꯗꯗꯤ ꯆꯥꯔꯕ ꯑꯁꯦꯡꯕ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗꯅ ꯆꯥꯗꯦꯅ ꯇꯧꯕ ꯃꯤꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯑꯗꯣ ꯑꯩꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯁꯨꯝꯕꯁꯦ ꯆꯥꯔꯝꯃꯣꯏꯗ꯭ꯔꯥꯅ ꯈꯜꯂꯨꯕꯅꯦ ꯑꯗꯨꯒ ꯆꯥꯏꯌꯦꯅꯅꯦ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯩꯗꯤ ꯑꯁ ꯃꯥꯅ ꯊꯣꯡꯉꯒ ꯄꯣꯔꯛꯑꯣ ꯅꯣꯏꯅ ꯊꯣꯡꯕꯅ ꯍꯥꯎꯋꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯣꯡꯉꯒ ꯄꯨꯔꯒꯦꯅ ꯉꯁꯤꯗꯤ ꯊꯣꯡꯉꯝꯃꯤꯅꯦ ꯑꯗꯣ ꯁꯣꯏꯕꯨꯝꯒ ꯍꯥꯞꯄ ꯊꯣꯡꯗꯣꯛꯑꯒꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯥꯟꯅ ꯁꯨꯃꯥꯏꯅꯅꯦ ꯁ꯭ꯃꯣꯛ ꯄꯣꯛꯅꯦꯕꯀꯣ ꯁꯤꯁꯦ ꯑꯗ ꯁ꯭ꯃꯣꯛ ꯄꯣꯛꯁꯦ ꯑꯩꯅ ꯄꯥꯅ ꯁꯨꯃꯥꯏꯅ ꯀꯛꯄꯤꯔꯦ ꯑꯗꯨꯒ ꯃꯈꯜ ꯈꯨꯊꯣꯡ ꯃꯈꯜ ꯑꯃꯅꯤ ꯄꯥꯅ ꯀꯛꯄꯤꯔꯒ ꯑꯩꯅ ꯅꯥꯀꯨꯞꯄꯤ ꯊꯥꯛꯆꯜꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯥꯀꯨꯞꯄꯤꯒꯤ ꯃꯍꯥꯎꯁꯨ ꯂꯩ ꯑꯗꯨꯒ ꯁꯣꯏꯕꯨꯝ ꯊꯥꯛꯇꯣꯏꯅꯤ ꯑꯗꯨꯒ ꯑꯂꯨꯁꯨ ꯊꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯂꯨꯁꯤꯁꯨ ꯄꯥꯅ ꯇꯧꯗꯣꯏꯅꯦ ꯑꯗꯨꯒ ꯄꯤꯁꯇꯣ ꯄꯤꯛꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯞꯆꯔꯛꯀꯦ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯆꯥꯕ ꯌꯥꯗꯦꯕ ꯁꯤꯒꯤ ꯊꯥꯎꯁꯦ ꯆꯥꯏꯌꯦꯕꯀꯣ ꯄꯤꯁ ꯑꯃꯅꯤ ꯃꯍꯥꯎꯁꯦ ꯇꯪꯉꯦ ꯌꯥꯝ ꯍꯦꯟꯖꯜꯂꯨꯕꯗ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯊꯥꯎꯁꯦ ꯈꯤꯇꯪ ꯆꯥꯟꯅꯕ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦ ꯃꯥꯏ ꯑꯣꯐꯤꯁꯀꯤ ꯃꯤꯅ ꯑꯗꯨꯝ ꯄꯣꯔꯛꯄꯗ ꯆꯥꯕ ꯑꯗꯨꯝ ꯄꯨꯕꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯌꯥꯝ ꯆꯥꯏꯌꯦꯅ ꯑꯩꯈꯣꯏ ꯊꯣꯡꯉꯣ ꯂꯥꯛꯑꯣꯅ ꯍꯥꯏꯗꯅ ꯃꯃꯥꯡꯒꯤ ꯆꯍꯤ ꯑꯃꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯊꯣꯡꯉꯒ ꯐꯖꯅ ꯄꯨꯗ ꯃꯣꯏꯗꯤ ꯍꯦꯛꯇ ꯂꯦꯛꯅꯔꯕ ꯖꯥꯠꯅꯦꯕ ꯑꯗꯨꯅꯦ ꯃꯣꯏ ꯆꯥꯗꯕ ꯃꯥꯜꯂꯒ ꯂꯣꯏ ꯆꯥ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅꯗꯤ ꯆꯥꯗꯕꯣꯏ ꯅꯤꯡꯉꯨꯔꯦ ꯆꯥꯏ ꯂꯣꯏ ꯍꯥꯏꯔ ꯄꯣꯔꯛꯑꯣꯅ ꯍꯥꯏꯅ ꯇꯧꯔ ꯊꯣꯡꯉꯒ ꯄꯨꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯁꯣꯏꯕꯨꯝꯁꯦ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯈꯤꯇꯪ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯈꯤꯇꯪ ꯊꯥꯛꯀꯦꯕꯀꯣ ꯁꯣꯏꯕꯨꯝꯁꯦꯀꯣ ꯃꯥꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅꯕ ꯃꯅꯝ ꯈꯤꯇꯪ ꯊꯣꯛꯅꯕ ꯁꯥꯁꯤꯒ ꯊꯣꯡꯃꯤꯟꯅꯔꯛꯄꯗ ꯑꯩꯅ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯊꯥꯛꯆꯜꯂꯦ ꯌꯥꯝ ꯊꯥꯛꯆꯜꯂꯣꯏꯒꯦ ꯊꯥꯎꯗꯤ ꯐꯖꯅ ꯊꯣꯛꯇ꯭ꯔꯁꯦ ꯁ꯭ꯃꯣꯛ ꯄꯣꯛꯅꯦ ꯁꯨꯃꯥꯏꯅ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯑꯒ ꯑꯗꯨꯝ ꯃꯍꯤ ꯍꯩꯖꯤꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯂꯣꯜꯂꯒ ꯂꯣꯏꯔꯦꯀꯣ ꯑꯂꯨꯁꯤꯀꯣ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯀꯛꯑꯒ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯇꯧꯔꯒ ꯍꯥꯞꯇꯣꯏꯅꯤ ꯌꯥꯝꯅꯗꯤ ꯅꯠꯇꯦꯕꯀꯣ ꯃꯁꯥꯂꯥ ꯀꯔꯤ ꯀꯔꯥ ꯃꯔꯣꯏ ꯃꯄꯥꯡ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯁꯤꯅ ꯃꯤꯠ ꯃꯁꯥꯂꯥ ꯒꯔꯝ ꯃꯁꯥꯂꯥ ꯆꯥꯏꯈ꯭ꯔꯦ ꯑꯗꯒꯤ ꯃꯆꯨ ꯀꯩꯀꯥ ꯑꯃꯨꯛ ꯆꯥꯏꯔꯛꯅꯕ ꯇꯧꯔꯛꯀꯦ ꯃꯆꯨ ꯀꯩꯀꯥ ꯂꯣꯏ ꯊꯥꯛꯆꯜꯂꯦ ꯃꯊꯥꯎꯁꯦ ꯀꯌꯥꯝ ꯊꯣꯛꯂꯛꯏ ꯈꯪꯕ꯭ꯔꯥ ꯑꯗ ꯑꯩꯅ ꯌꯥꯝꯃꯟꯅ ꯃꯊꯥꯎ ꯌꯥꯝꯕꯒꯤ ꯈꯥꯏꯗꯣꯛꯑꯦ ꯊꯣꯛꯄꯅꯦꯕ ꯑꯩꯅ ꯌꯥꯝꯃꯟꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯉꯧꯔꯦ ꯃꯍꯤ ꯍꯥꯞꯄꯒꯦ ꯃꯔꯨ ꯃꯔꯥꯡ ꯃꯆꯨ ꯃꯁꯥꯂꯥ ꯀꯔꯤ ꯀꯔꯥ ꯃꯣꯔꯣꯛ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯍꯥꯞꯄ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯃꯍꯤ ꯍꯥꯞꯆꯤꯜꯂꯒ ꯄꯨꯗꯨꯛ ꯁꯧꯍꯜꯂꯒ ꯂꯣꯏꯔꯦ ꯌꯥꯝ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯇꯧꯔꯦ ꯁ꯭ꯃꯣꯛ ꯄꯣꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯉꯁꯤꯒꯤꯗꯤ ꯑꯗꯣ ꯑꯩ ꯃꯍꯤ ꯍꯥꯞꯆꯤꯜꯂꯒꯦ ꯃꯍꯤ ꯈꯔ ꯍꯥꯞꯄꯦ ꯁꯤꯗ ꯈꯤꯇꯪꯒ ꯍꯥꯞꯆꯤꯜꯂꯒ ꯌꯥꯔꯦ ꯁꯤ ꯁꯧꯔꯛꯑꯒ ꯑꯗꯨꯝ ꯆꯞ ꯆꯥꯔꯦ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯃꯊꯥꯎ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯀꯣ ꯀꯩꯅꯣꯗ ꯌꯥꯎꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯀꯦꯞꯁꯨꯟꯁꯤꯡꯗꯣ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯃꯊꯥꯎꯁꯤꯡꯗꯣ ꯑꯗꯨꯒ ꯂꯧꯊꯣꯛꯑꯦ ꯂꯧꯊꯣꯛꯑꯒꯅꯦ ꯑꯩꯅ ꯁꯤꯗ ꯊꯝꯃꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯉꯥ ꯊꯣꯡꯕꯒ ꯃꯥꯟꯗ꯭ꯔꯣ ꯑꯩꯅ ꯄꯤꯁꯁꯨ ꯄꯤꯛꯍꯟꯕ ꯑꯗꯒꯤ ꯂꯣꯏꯅ ꯑꯂꯨꯁꯨ ꯀꯨꯞꯍꯟꯕ ꯂꯣꯏꯅ ꯀꯨꯞꯍꯟꯕꯗꯣ ꯑꯗꯨꯗꯨꯅꯅꯤ ꯉꯥ ꯊꯣꯡꯕꯒ ꯃꯥꯜꯂꯦ ꯌꯥꯔꯦ ꯁꯧꯍꯜꯂꯒꯦ ꯀꯩ ꯇꯧꯗꯣꯏꯅꯣ ꯑꯌꯨꯛꯀꯤ ꯆꯥꯖꯅꯕ ꯁꯦꯝꯕ ꯍꯥꯏꯗꯨꯅꯤ ꯑꯣ ꯏꯁꯥꯅ ꯇꯧꯅꯖꯕ ꯍꯥꯏꯗꯣ ꯃꯥꯅꯦ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕꯤꯔꯝꯃꯒꯦꯅ ꯍꯧꯖꯤꯛ ꯁꯦꯝꯃꯤ ꯑꯩꯁꯦ ꯈꯨꯠꯁꯤ ꯌꯥꯔꯛꯇ꯭ꯔꯕ ꯑꯩꯁꯦ ꯍꯩꯖꯟꯅꯕ ꯅꯠꯇꯕ ꯁꯥꯎꯅꯤꯡꯉꯕ ꯌꯥꯝꯅ ꯑꯩꯁꯦ ꯋꯥꯔꯛꯑꯕ ꯂꯣꯏꯔꯕꯣ ꯀꯤꯌꯥꯡꯉꯁꯤꯁꯦ ꯂꯣꯏꯁꯤꯜꯂꯕꯅꯦ ꯉꯁꯤꯒꯤ ꯇꯤꯐꯤꯟꯁꯤꯗꯤ
ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯉꯁꯤꯒꯤ ꯇꯤꯐꯤꯟꯁꯤꯗꯤ ꯃꯑꯣꯡ ꯑꯃꯒꯤ ꯇꯤꯐꯤꯟꯅꯦ ꯍꯣꯔꯦꯟ ꯅꯥꯗ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯑꯁ ꯃꯅꯝꯅ ꯂꯣꯏꯗꯣꯏ ꯄꯣꯠꯅꯤ ꯃꯌꯥꯝꯁꯦ ꯇꯤꯟ ꯌꯣꯟꯅꯗꯣꯏ ꯄꯣꯠꯅꯤꯍꯦ ꯇꯧꯔꯛꯑꯕ ꯂꯤꯃꯣꯟ ꯅꯪ ꯇꯧꯔꯛꯑꯕ ꯅꯩꯗꯣꯔꯦꯍꯦ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯄꯤꯁꯇꯨ ꯌꯦꯡꯍꯟꯁꯦꯕ ꯈꯔ ꯁ꯭ꯃꯣꯛ ꯄꯣꯛꯅꯦ ꯑꯗꯨꯅ ꯈꯔ ꯄꯤꯛꯅ ꯀꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯩꯔꯦ ꯅꯩꯔꯦ ꯅꯩꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯗꯤ ꯑꯅꯩꯕꯤꯅꯦꯕ ꯑꯅꯩꯕꯤ ꯒ꯭ꯔꯨꯞꯅꯦꯕ ꯑꯩꯈꯣꯏꯗꯤ ꯁꯣꯏꯕꯨꯝ ꯍꯥꯞꯄꯗꯤ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯈꯤꯇꯪ ꯊꯣꯛꯇ꯭ꯔꯅꯦ ꯁꯣꯏꯕꯨꯝꯗꯨꯅ ꯌꯥꯝ ꯊꯥꯛꯄꯁꯨ ꯋꯥꯅꯗꯦꯕ ꯃꯥꯗꯤ ꯃꯍꯥꯎ ꯃꯅꯝꯗꯨꯒꯤ ꯋꯥꯅꯤ ꯃꯨꯊꯠꯂꯒꯦ ꯂꯣꯏꯔꯦꯀꯣ ꯍꯥꯞꯄꯁꯦ ꯑꯗꯨꯒ